Hoi mayam ngasi February ki tang kunturuk 2025 yumsakaisa Sivaratri numit asida ehak na lepchari basi nahan aikoi na tang kunmari da mathang lalagi chengbil dagi aikoi leho pokpi adagi la e haraga bamo lekai changjaraga thola aga thong la le haraga aikoi konung lekai sacha gadabani achasu sacha rambi bani oza akoigi anjan luang na pubirakpa aigi maru anjan luang na pubirakpa tuktuki tom I kanodu da barendro ai bai chagumba aduna thaudana aikoi lakcharaga konung lekai kari si mari leinaba aina pai mayam ni mafamda uchage haidana khanjaba akoi khanganjage na ningjaba sing loinamak tawjara abani adugi matungda aikoi moglan chacharubani adubu aina soibadagi madu loi samjiluraga thagallimne na upload tawrine na tawbo matamdadi atopa file macha ama tawramneraga kano tawkhre mapung oibadu tawramdre aduga aina upload tawkhre na mapung oibadu su delete tawthokhraba recover tawba ngamgidraba aduna ai ngasi amu aigi marup anjal luanga luxury bani aduna aina thagachagiba ngasi bawda ai Assam Khoksa 2025 ki mathang thagacharakpada akoi kunthraumdoi subada akoi jaribon gi bamol lekai changjaruraga amu kunthra mari thagakadabadu kunthra manga khoi moglan chatpagi aina upload tawjabadu yeng matamda samjinnaba wabadongna soidana thokpiramgani ngakpigani ngasi tang kuntru asida amu hanna oza anjangi gari machada akoina yamna kano tawba nungsiba warini akoigi mangda uriba nungpok tarene ko janja mangda uriba si akoigi silchar chaliba lambi thongdagi akoi kilometer ama phaba lamoy meter chatre chani pangumba lamgadra aduga si awang pangna chatkhraga amuk singkhai pangna amuk haigat khidorimni akoigi kilometer 18 kilometer da Assam University hauji airong mara hariba mafamdu yaugadorimi university ki gari si ayuki numidang waramgi satra sing tongba nungki chenba aduni taurise ada somgi sina makha thangba sarok haitarena soroki akoigi oiromda idi nongchup oidoriba nongchupta akoi konung lekai haiba maitai tariba mafamsi oigadorni aduga lamdam siju punna konung lekai ne akoi hoji nongpok pang changiba lambi masaje swaidagi de khitang keno tawri ado aswai changragadi yam ontokpani nahan akoina changjabasi akoi rickshaw du da changbasi angakpani lambi si chap chana saka ani tawraga duna chap mapa akoi lambi matai taro changjabani ado masai changjage manung sai akoigi kala pahar aina khangnaba mafamni adugi mafam dudaida akoigi sana chahi ahum akoigi Maharaj Kumar Ranendrajit ki akoi khubam mama su lairi mafam du yauraga ai uchage akoi ujik jaribon konung lekai gi manung channa leiriba kala pahar hariba mafam sida changjarai changiba lambi se maswai baudi khara adum lambi mali adaidi khitang changsilagadi onthokpani nahan akoina rickshaw du da changjabasi angakpani yauramdaida akoi khamda yadadana khamaga changjarambani aidagi di lambi se akoigi yamna kari haitare nan rickshaw da changjaramba matamdadi chana swai khara go chawri aswai mamangdani tawrije tawraga talakani ko kakala thawla kanna nani seista aigi jet lomda aibati nongpok lomda khoi uriba si khoi sana chahi ahumgi khubamni mafamsi changjage ngara nahan akoina chachaba numit ningthokaba numitudadi laithong jo hangba numitni ningthokaba numit khudingi laithong hangba
ꯑꯗꯨ ꯉꯁꯤꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯔꯝꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯁꯤ ꯊꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯊꯧꯕ ꯌꯥꯕ ꯅꯠꯇꯦ ꯈꯣꯡꯅ ꯆꯪꯖꯒꯦ ꯉꯁꯤꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯅꯤꯅ ꯃꯥꯏꯀꯩꯗ ꯃꯥꯏꯛꯁꯨ ꯈꯣꯡꯉꯤ ꯑꯗꯣ ꯃꯁꯤꯒꯤꯁꯤꯗꯤ ꯉꯁꯤꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯒꯤꯁꯤꯗꯤ ꯃꯈꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯄꯤꯔꯥꯏꯠꯀꯤꯅꯤ ꯍꯥꯏꯗꯅ ꯌꯨꯇꯨꯕꯅ ꯃꯥꯒꯤ ꯀꯔꯤ ꯊꯤꯡꯕ ꯈꯣꯠꯄ ꯂꯩ ꯇꯥꯔꯒꯁꯨ ꯃꯁꯤꯃꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯎꯅ ꯑꯗꯨꯝ ꯇꯧꯖꯕ ꯇꯥꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯆꯍꯤ ꯑꯍꯨꯝꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤ ꯂꯩꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥ ꯁꯅꯥ ꯀꯂꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯅꯠꯇ꯭ꯔꯥ ꯁꯅꯥ ꯀꯂꯥꯗꯨꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯀꯣꯏꯕꯒꯤ ꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯂꯥ ꯄꯍꯥꯔ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯒꯤ ꯀꯥꯈꯠꯆꯒꯦ ꯁꯤ ꯀꯩꯗꯧꯕ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯣ ꯑꯣꯖꯥꯟꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯣ ꯁꯤ ꯀꯩꯗꯧꯕ ꯁꯤ ꯇꯨꯔꯦꯟ ꯆꯦꯜꯂꯝꯃꯦꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯣꯖꯥ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯀꯊꯥꯈꯥꯜ ꯇꯨꯔꯦꯟꯁꯦ ꯀꯊꯥꯈꯥꯜ ꯇꯨꯔꯦꯟꯗꯤ ꯃꯥꯅ ꯆꯦꯜꯂꯝꯕ ꯃꯐꯝꯅꯤ ꯑꯁꯤ ꯂꯝꯕꯤꯁꯦ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗ ꯏꯪ ꯀꯨꯝꯖꯥ 1952 ꯑꯗꯨꯗꯤ ꯀꯁꯥꯔꯁꯦ ꯅꯦꯛꯁ ꯇꯧꯔꯦ ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯜꯂꯦ ꯒꯣꯕꯤꯟꯗ ꯆꯟꯗ꯭ꯔ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ 1894ꯗ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯣꯔꯣꯛꯁꯦ ꯂꯥꯂꯥꯕꯒꯥꯟꯗꯒꯤ ꯆꯠꯄꯁꯦ ꯂꯝꯕꯤ ꯊꯤꯡꯈꯤꯕ ꯂꯝꯕꯤ ꯊꯤꯡꯈꯤꯕꯗꯨꯅ ꯃꯁꯤꯅ ꯇꯨꯔꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯝꯕ ꯆꯝꯄꯠ ꯁꯥꯡꯗꯕꯤꯗ ꯁꯤ ꯑꯗꯨ ꯇꯨꯔꯦꯟꯗꯨ ꯑꯁꯣꯝꯗ ꯊꯩꯈꯤꯕꯅꯦꯕ ꯇꯨꯔꯦꯟ ꯊꯩꯈꯤꯕ ꯑꯗꯒꯤ ꯉꯥꯛꯈꯣ ꯃꯐꯝꯁꯤꯗꯅ ꯍꯧꯖꯤꯛꯀꯤ ꯏꯐꯨꯠ ꯑꯣꯏꯅ ꯂꯩꯕ ꯑꯁꯤꯒꯤ ꯃꯐꯝ ꯃꯅꯨꯡ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯗꯨꯝ ꯊꯥꯖꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯆꯍꯤꯨꯝꯅ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤ ꯐꯨꯝꯒꯦ ꯍꯥꯏꯔꯤꯗꯣ ꯍꯤꯅ ꯅꯠꯇꯦ ꯆꯠꯂꯨꯔꯁꯤ ꯍꯤ ꯑꯃ ꯐꯨꯝꯒꯦ ꯍꯥꯏꯅꯕ ꯑꯗꯒꯤ ꯑꯗꯨꯏ ꯍꯤꯗꯨ ꯁꯐꯣꯡꯉꯤ ꯀꯥꯏꯅꯒ ꯊꯥꯖꯅꯕ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯔꯤ ꯃꯥꯅꯦ ꯑꯗꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯗ ꯆꯤꯡꯈꯥꯡꯁꯤꯗꯒꯤ ꯌꯥꯝꯅ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛ ꯆꯪꯉꯒ ꯃꯁꯤꯗ ꯁꯨꯔꯨꯡ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯂꯩ ꯍꯥꯏꯁꯤ ꯍꯥꯏꯅꯕ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯏꯁꯥꯅ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤꯗ ꯃꯣꯏꯅ ꯃꯁꯤ ꯃꯐꯝꯁꯤꯗꯒꯤ ꯚꯨꯕꯣꯟ ꯆꯤꯡ ꯖꯧꯏ ꯀꯩꯁꯨ ꯍꯥꯏꯅꯕ ꯂꯩ ꯑꯗꯨ ꯁꯨꯔꯨꯡꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯀꯅꯥꯝꯇ ꯌꯦꯡꯉꯨꯗ꯭ꯔꯤꯕꯣ ꯉꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛꯐꯥꯎꯗ ꯀꯅꯥꯝ ꯌꯦꯡꯅꯔꯨꯗ꯭ꯔꯤ ꯑꯗꯣ ꯉꯛꯄꯅꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕ ꯐꯩꯅ ꯊꯣꯛꯄꯅꯤ ꯑꯀꯟ ꯑꯊꯧ ꯀꯥꯡꯕꯨ ꯅꯍꯥꯔꯣꯟꯁꯤꯡ ꯐꯨꯒꯠꯂꯛꯅ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯂꯝꯕꯤꯁꯤꯅ ꯁꯤꯗꯒꯤ ꯕꯤꯜꯖꯤꯂꯤ ꯀꯨꯆꯤ ꯍꯥꯏꯅ ꯂꯝꯕꯤ ꯑꯃ ꯈꯨꯟ ꯑꯃ ꯂꯩ ꯍꯥꯟꯅꯗꯤ ꯖꯨꯝꯅ 10ꯃꯨꯛ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯑꯃ ꯆꯪꯈ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯆꯍꯤ ꯑꯍꯨꯝꯒꯤ ꯈꯨꯕꯝꯁꯤꯗ ꯂꯩꯔꯒ ꯁꯣꯝꯗ ꯆꯤꯡꯆꯦꯞꯇ ꯀꯩꯅꯣ ꯂꯝꯕꯤ ꯑꯃ ꯆꯪꯈ꯭ꯔꯤ ꯑꯗ ꯀꯔꯤ ꯕꯤꯖꯨꯂꯤ ꯀꯨꯆꯤ ꯑꯗꯨꯗꯁꯨ ꯃꯩꯇꯩ ꯂꯩꯌꯦ ꯑꯗꯣ ꯈꯔ ꯁꯨꯝꯅꯛꯇꯤ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯟꯅ 9 ꯂꯩꯔꯝꯕꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ 3 ꯃꯔꯤꯇ ꯉꯥꯏꯔꯦ ꯑꯁꯤ ꯂꯝꯕꯤꯗ ꯆꯪꯈ꯭ꯔꯒ ꯆꯠꯁꯤꯂꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀꯥꯈꯠꯂꯁꯤ ꯁꯤꯒꯤ ꯁꯣꯝꯗꯔ ꯀꯥꯗꯣꯏꯁꯦ ꯁꯤꯗꯤ ꯀꯩꯅꯣꯅ ꯂꯩꯔꯣ ꯕꯪꯒꯥꯂꯤꯁꯤꯡ ꯂꯩꯔꯣ ꯁꯤ ꯌꯨꯝꯁꯤꯅ ꯑꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 5 ꯐꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯣꯏꯗ ꯂꯝꯗꯤ ꯃꯩꯇꯩꯅ ꯀꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯂꯩꯖꯔꯤꯕ ꯑꯣ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯈꯣꯏꯔꯝꯃꯤꯅꯦ ꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯏꯕꯨꯙꯧ ꯁꯅꯥ ꯆꯍꯤ 3 ꯁꯥꯐꯣꯡ ꯀꯣꯟ ꯏꯁꯇꯥꯕ꯭ꯂꯤꯁ 2016 2 ꯗꯤꯁꯦꯝꯕꯔ ꯑꯩꯈꯣꯏꯒꯤ ꯀꯂꯥ ꯄꯍꯥꯔ ꯕꯥꯗꯁꯥꯍ ꯕꯥꯕꯥ ꯀꯂꯥ ꯄꯍꯥꯔ ꯍꯥꯏꯗꯅ ꯊꯥꯔꯤ ꯁꯤꯗꯩꯁꯤꯗ ꯑꯠꯆꯥ ꯀꯩꯅꯣꯅ ꯁꯔꯀꯥꯔꯒꯤ ꯄꯩꯁꯥꯅ ꯁꯥꯕ꯭ꯔꯣ ꯁꯔꯀꯥꯔ ꯄꯩꯁꯥ ꯈꯔ ꯌꯥꯎꯈꯤ ꯑꯣ ꯁꯤꯅꯤ ꯁꯅꯥ ꯆꯍꯤ 3ꯁꯤ ꯆꯧꯔꯖꯤꯠ ꯃꯍꯥꯔꯥꯖꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯗꯨꯉꯩ ꯁꯤꯄꯣꯏ ꯃꯨꯇꯤꯅꯤ 1850ꯒꯤ ꯃꯇꯝꯗ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇꯗꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯗ ꯖꯤꯂꯥ ꯈ꯭ꯔꯣꯁ ꯇꯧꯗꯅ ꯀꯂꯥꯄꯥꯅꯤ ꯊꯥꯕ ꯍꯥꯏꯗꯨ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯔꯝꯗ ꯆꯞ ꯆꯥꯕ ꯃꯥ ꯀꯗꯥꯏꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯁꯤꯈꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯈꯪꯅꯗ꯭ꯔꯤ ꯃꯥꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ 1 2 ꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨ
ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯁꯨ ꯂꯦꯞꯅꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯁꯨ ꯂꯩꯔꯕ꯭ꯔꯥ ꯑꯃ ꯂꯩ ꯃꯥꯅꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯂꯝꯗꯝ ꯑꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥꯕꯨ ꯅꯤꯡꯁꯤꯡꯅꯔꯤ ꯑꯗ ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯔꯝ ꯑꯦꯟꯇꯤꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯏꯅꯥꯎ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤ ꯍꯧꯔꯣꯝꯕꯝ ꯔꯥꯖꯃꯅꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯝꯗꯝꯗꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯒꯔꯇꯂꯥꯗꯗꯤ ꯃꯥꯒꯤ ꯂꯝꯗꯝꯗꯁꯨ ꯂꯥꯏꯁꯪꯒ ꯁꯥꯗꯅ ꯀꯥꯔꯔꯣꯏꯁꯤꯅ ꯀꯩꯗꯧꯅꯤ ꯃꯊꯛꯇ ꯁꯅꯥ ꯀꯂꯥꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯁꯅꯥ ꯀꯂꯥ ꯍꯥꯏꯁꯤ ꯀꯅꯥꯒꯤ ꯍꯦꯛ ꯃꯆꯥꯅꯣ ꯍꯥꯏꯁꯦ ꯈꯪꯕ ꯉꯝꯗꯕꯁꯦ ꯑꯗꯨꯗꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯥꯏꯛꯁꯤ ꯌꯥꯝ ꯍꯧꯜ ꯁꯤꯅꯤ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯁꯅꯥ ꯆꯍꯤ 3ꯒꯤ ꯑꯗꯨ ꯂꯂꯥ ꯁꯅꯥ ꯍꯣꯏꯅꯦ ꯃꯕꯨꯗꯧꯅꯤ ꯑꯗꯣ ꯁꯅꯥ ꯀꯂꯥꯁꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯂꯩꯕꯥꯛ ꯃꯄꯨ ꯑꯣꯏꯔꯝꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯒꯦ ꯇꯧꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯂꯥ ꯄꯍꯥꯔ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯆꯍꯤ 3ꯒꯤ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯆꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯃꯥꯏꯀꯩꯗ ꯆꯠꯂꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯔꯛꯄ ꯂꯥꯟꯖꯔꯛꯄ ꯊꯣꯡꯗꯨ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯤꯕꯝ ꯆꯥꯔꯝꯗꯦ ꯁꯤ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯤꯕꯝ ꯆꯥꯔꯝꯗꯦꯅꯦ ꯏꯁꯤꯡꯒ ꯂꯩꯔꯝꯃꯦꯕ ꯂꯩꯇ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯤꯂꯣꯃꯤꯇꯔ ꯅꯤꯐꯨ ꯀꯌꯥꯃꯨꯛꯅꯣ ꯁꯤꯜꯆꯔꯁꯦ ꯁꯤꯗꯒꯤ 94ꯗ ꯁꯤꯜꯆꯔ ꯌꯧꯔꯦ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯞꯄꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯍꯧꯔꯕ꯭ꯔꯥ ꯍꯧꯔꯦ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯃꯩꯇꯩ ꯍꯧꯔꯕ꯭ꯔꯣ ꯁꯤꯕꯣ ꯑꯣ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯍꯥꯏꯁꯦ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯉꯩ ꯑꯋꯥ ꯂꯪꯒꯥꯏꯕ ꯃꯇꯝꯒꯤꯗ ꯅꯤꯡꯊꯦꯝꯆꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥ 3 ꯖꯣꯔꯖꯤꯠ ꯃꯥꯔꯖꯤꯠ ꯒꯝꯚꯤꯔꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ 3ꯅ ꯂꯝ ꯌꯦꯟꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯌꯦꯟꯊꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯖꯣꯔꯖꯤꯠꯅ ꯁꯣꯅꯥꯏꯔꯣꯝꯒꯤ ꯗꯨꯡꯒꯨꯔꯤ ꯄꯥꯔ ꯁꯣꯅꯥꯏ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯀꯁꯥꯔꯒꯤ ꯑꯗꯨꯒ ꯃꯥꯔꯖꯤꯠꯅ ꯁꯣꯝꯒꯤ ꯍꯥꯏꯂꯥꯀꯥꯟꯗꯤ ꯁꯤꯗꯩꯁꯤꯗ ꯄꯥꯜꯂꯝꯕ ꯍꯥꯏꯂꯥꯀꯥꯟꯗꯤꯒꯤ ꯃꯐꯝ ꯃꯥꯔꯖꯤꯠꯀꯤ ꯀꯣꯅꯨꯡ ꯂꯤꯡꯗꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯪꯖꯔꯤꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯁꯤ ꯃꯥꯔꯖꯤꯠꯅ ꯏꯅꯤꯡꯊꯧ ꯃꯥꯔꯖꯤꯠꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔꯛꯈꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯈꯨꯕꯝ ꯃꯁꯤꯗ ꯁꯅꯥ ꯅꯤꯡꯊꯦꯝꯆꯥ ꯃꯌꯨꯝꯒꯤ ꯌꯨꯝ 3 ꯂꯩꯔꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯣꯏ ꯊꯦꯡꯅꯖꯔꯛꯈ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯌꯥꯝ ꯐꯖꯅ ꯀꯚꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤ ꯅꯍꯥꯟ ꯇꯧꯖꯕꯗꯨ ꯐꯪꯅ ꯉꯝꯒꯗꯣꯏꯕ꯭ꯔꯥ ꯉꯝꯃꯣꯏꯗꯣꯏꯕ꯭ꯔꯥ ꯈꯪꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯖꯔꯛꯑꯦ ꯁꯤꯗ ꯆꯪꯉꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯄꯤꯂꯔ ꯍꯥꯏꯇꯥꯔꯦ ꯑꯃ ꯌꯨꯡꯉꯤ 47 ꯏꯃꯥ ꯅꯤꯡꯁꯤꯡ ꯗꯦ 2003ꯗꯅꯤ 102 ꯍꯥꯏꯗꯤ 1 ꯐꯦꯕ꯭ꯔꯨꯋꯥꯔꯤ 203 ꯚꯦꯅꯨ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯁꯦꯃꯤꯅꯥꯔ ꯑꯣꯟ ꯁꯅꯥ ꯆꯍꯤ 3 ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯏꯃꯥ ꯅꯤꯡꯁꯤꯡꯕ ꯗꯦ ꯍꯥꯏꯕꯁꯤ ꯃꯩꯇꯩꯂꯣꯟꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯗꯅ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯍꯧꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯏꯃꯥ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯤꯕꯅꯤ ꯑꯗ ꯁꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯦꯃꯤꯅꯥꯔ ꯁꯅꯥ ꯆꯍꯤ 3ꯒꯤ ꯁꯦꯃꯤꯅꯥꯔꯁꯤ ꯍꯦꯛ ꯇꯠꯇꯅ ꯇꯧꯏ ꯑꯩꯍꯥꯛꯁꯨ 2018ꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯈ꯭ꯔꯦ ꯑꯩ ꯂꯥꯛꯆꯗꯅ ꯅꯍꯥꯟ ꯑꯩꯍꯥꯛꯅ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯆꯪꯖꯕꯒꯤꯗ ꯎꯠꯆꯕ ꯊꯧꯒꯜ ꯃꯔꯨꯞꯀꯤ ꯁꯪꯂꯦꯟꯗꯨꯗ ꯑꯩ ꯇꯧꯖꯈ꯭ꯔꯦ ꯃꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯌꯨꯝꯊꯣꯡ ꯀꯌꯥꯃꯨꯛ ꯅꯍꯥꯟ ꯍꯥꯏꯗꯨꯕꯣ ꯍꯣꯏ 30 ꯍꯦꯜꯂꯤꯗ ꯀꯣꯅꯨꯡ ꯂꯩꯀꯥꯏꯁꯤꯗ ꯃꯩꯇꯩ ꯀꯌꯥꯝ ꯂꯩꯒꯦꯅ 95 ꯌꯨꯝꯊꯣꯡ 95 ꯔꯣꯝ ꯂꯩ ꯍꯥꯏ ꯅꯍꯥ ꯊꯣꯛꯂꯛꯏꯁꯦ ꯅꯪ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯑꯩ ꯃꯤꯡ RK ꯔꯣꯁꯟ ꯁꯤꯡꯍ
Rosan. Okay, nugira. Ako lewa mo pugi masara. Ado ni nahan ay upload tawre na niya. Tawre ka niya. Atopa file masam kag thagat laga. Ay na atopa asing mo file lumbuta ka ba. Ado among live na tadi fazana tawra bani. Ado si lappadagi adum uchage. Kano agari. Sige kari numin natradi hangde ba? 홍 이라이. Irai numin natradi koi ibudaw pakhang bagi lai thongsi hangde. Jaribon akoi konung lekai gi nithem chamayung gi karta gi kanoni karta kalu ni hai ado sidai ibudaw pakhang bagi mathakta akoi gi kanghu kangdrum gi kaino ama lei aduga thongda akhoi gi ibudaw pakhang bagi tuthup paphal yekpa akhoi gi theli masi irai numit natradi lai thong hangde ye aduna ibudaw gi mafamda akhoi mapandagi adum thamoidagi khurumjare masi ningthem chak kolup ni na loi changjara angang singa nungsi ba angang sing lehowi onthok pai duni adu adagi oja ai gi marup anjan nagasu khoi lai de ibudaw gi mafam da lai ga da paisa yam da ba khitang or su kacha da na ka tawjarami mi adu loi na mo kaino tawkhre kaino leitrabro leitrabro nate sanai bem leitrabra ba akhoi lebak mapu gi wari se oja anjan ga kaino na samkha biswajit ni na nu ne jeram ni songwa chom lengkhal pro problem do aina thagat le adana samjin naraga akhoi gi upload tawri mi na upload tawu di file macha pisak ongkhak tawro jani aduga thagat pa loire na aina muthakhraba atei moglan chatpagi phajan thaga khare adagi bamol lekai gi phajan takha khare ado ani samne de wani acha huji anmi da thok to min ja samkha biswajit cha samkha biswajit che ai gi je tale ri che huji ke de yelo ngai gi chana ba matungina jaribon leipaki akoi gi chana bim lai lebak mapu wa jaribon chedin ro balamba lebak ana masagi chayi humbu ma thoi sure ai gi samkha biswajit che masagi chayi humbu ma thoi chadi ado hauki ba chayi de gi akoi na lebak mapu wai na akoi samkha sibu samkha da punin gari samkha sibu lebak mapu na akoi na jaribon lebak lebak mapu mathang si akoi gi jaimin dom ta bi bimol oja bimol lai na hai ba vice president natra nati ne samkha lebak mapu se suppose samkha na ngamigei oire ado mathang khan baji kamai khan ge लेवा बुं कमथं जी लाकरा इचा तो याबा आरके रंजित सिंह nate ai haijabadi akoi gi sagai gi piba dadi aina sagai gi piba oire kodam gi piba oire khalaji ada ai le hidraga di ai isa rupa yaudadi atopa ai ichini naw gi macha da chakhidoi ne ba adu main to buraba adu to ka ne akoi gi ningdim sagai ne ai isa rupa to आरके रंजित सिंह nate samkha biswaji ki ichanu pa poktro o poktabani na inaw rupa rom chakhidoi ne o ai khangjare khangjare mamang da ai ji chahi ani mamang ma da koi gi sarkar kano na megajit na leibak mapu oi birami bodo ma tawre sarkar gi gida chang pang da bana adagi koi gi oja chida sarkar da chinaja yare sanai be ma ama त्रिभुवनजित की मजा है वो कहो काला राजा है नुका मया काला राजा है बा aduna leram baira kalapar harija mamang isa mai mami le kalapar sinar ba ado kala sana ki matang da akoi koreng sana sina le ambo ho ba kala sana bo da ning tho ram ba acha acha wo mi ga ja anga ngol lam gi ma sin ba ai karim da akoi ada nate adai da som da sana chahi ohum gi keno leiri chi sana jo bi त्रिभुवनजित की मनाउ ba
ꯃꯅꯥꯎ ꯅꯨꯄꯥꯅꯦꯕ ꯃꯅꯥꯎꯄꯥ. ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯖꯣꯔꯖꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯇꯥꯔꯦ ꯃꯖꯥꯏ ꯑꯗ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯖꯕꯗꯅ ꯃꯥꯔꯖꯤꯠ ꯆꯧꯖꯤꯠ ꯃꯥꯖꯤ ꯒꯝꯕꯤꯔꯁꯤꯡꯍꯣ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯁꯥꯔꯗ ꯂꯥꯛ ꯂꯩꯔꯝꯕ ꯑꯣ ꯑꯗꯨꯗꯤ ꯈꯪꯉꯦ ꯑꯍꯥꯟꯕꯗ ꯃꯥꯖꯤꯁꯤꯅ ꯋꯥꯔꯤ ꯇꯥꯕꯕꯨ ꯑꯋꯥꯒ ꯃꯇꯦꯡ ꯂꯧꯅ ꯆꯧꯖꯤꯠꯁꯦ ꯇꯥꯟꯊꯣꯔꯛꯄ ꯆꯧꯖꯤꯠꯁꯦ ꯅꯤꯡꯊꯧ ꯑꯣꯏ ꯂꯩꯔꯝꯃꯤꯗ ꯃꯩꯇꯩ ꯂꯥꯟꯃꯤꯁꯦ ꯃꯥꯏꯊꯤ ꯄꯤꯔꯒ ꯍꯣꯏ 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 ꯑꯗꯒꯤ ꯆꯧꯖꯤꯠ ꯑꯁꯤꯒꯗꯤ ꯂꯩꯇꯕ ꯁꯤ ꯀꯔꯤ ꯃꯃꯤꯡ ꯑꯕ ꯑꯩ ꯍꯥꯏꯖꯒꯦ ꯒꯨꯂꯥꯞ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯞ ꯁꯅꯥ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯤꯗ ꯃꯃꯤꯡ ꯆꯠꯂꯕ ꯖꯥꯔꯤꯕꯣꯟꯒꯤ ꯂꯩꯄꯥꯛ ꯃꯄꯨ ꯑꯣꯏꯔꯝꯕ ꯁꯔꯤꯈꯥ ꯃꯌꯥꯝꯅ ꯁꯛꯈꯪꯕ ꯔꯥꯖꯀꯨꯃꯥꯔ ꯒꯨꯂꯥꯞ ꯁꯅꯥ ꯑꯩ ꯑꯣꯖꯥꯅ ꯃꯁꯤꯗ ꯂꯩꯕꯥꯛ ꯃꯄꯨ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯑꯃ ꯂꯣꯏꯔꯒ ꯃꯁꯤ ꯂꯥꯂꯥ ꯁꯅꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯕ ꯑꯍꯨꯝ ꯁꯨꯕ ꯂꯩꯕꯥꯛ ꯀꯣꯂꯦꯖ ꯃꯄꯨꯅꯦ ꯂꯩꯕ ꯑꯍꯥꯟꯕ ꯑꯗꯨ ꯂꯥꯂꯥ ꯃꯇꯨꯡꯗ ꯄꯥꯎꯈꯟꯅꯕ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯕꯤꯔꯝꯃꯤ ꯂꯩꯕꯥꯛ ꯃꯄꯨ ꯁꯅꯥꯏꯕꯦꯝꯃ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯥꯏꯖꯒꯦ ꯁꯅꯥꯏꯕꯦꯝꯃ ꯉꯔꯥꯡ ꯅꯍꯥꯟ ꯀꯔꯤ ꯇꯣꯝ ꯇꯣꯡꯉꯒ ꯆꯠꯈꯤꯕ ꯊꯦꯡꯅꯖꯩꯌꯦ ꯏꯆꯦ ꯉꯝꯃꯤ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯖꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯅꯤ ꯑꯩꯈꯣꯏ ꯁꯔꯩꯈꯥꯁꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯤ ꯃꯥꯏꯁꯟꯄꯨꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯆꯍꯤ 15 ꯕꯣꯔꯗꯀꯤꯗꯤ ꯑꯗ ꯃꯁꯥꯒꯤ ꯀꯔꯤ ꯕꯣꯔꯗ ꯁꯔꯩꯈꯥꯅ ꯂꯩꯈꯤꯕ ꯆꯍꯤ ꯀꯌꯥ ꯁ꯭ꯀꯨꯜ ꯕꯣꯔꯗꯀꯤ ꯆꯍꯤ ꯃꯉꯥ ꯑꯁꯥꯝꯒꯤ ꯆꯍꯤ ꯑꯁꯥꯝꯒ ꯀꯌꯥ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯤ ꯃꯉꯥ ꯊꯕꯛ ꯄꯤꯔꯝꯕꯒꯤ ꯃꯉꯣꯟꯗ ꯑꯣ ꯃꯇꯝꯗ ꯕꯣꯔꯗꯀꯤ ꯄꯋꯥꯔꯁꯤ ꯀꯩꯅꯣ ꯆꯥꯎꯔꯝꯃꯦ ꯑꯗꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯈꯨꯕꯝ ꯑꯃ ꯌꯥꯔꯤꯁꯦ ꯑꯁꯤꯗꯤ ꯃꯥꯔꯖꯤꯠ ꯃꯍꯥꯔꯥꯖꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏ ꯅꯠꯇꯦ ꯑꯩꯁꯦ ꯇ꯭ꯔꯤꯕꯨꯟꯖꯤꯠ ꯃꯍꯥꯔꯥꯖꯅ ꯄꯨꯔꯛꯄ ꯇ꯭ꯔꯤꯕꯨꯟꯖꯤꯠ ꯇ꯭ꯔꯤꯕꯨꯟꯖꯤꯠ ꯑꯩꯈꯣꯏ ꯆꯧꯀꯤ ꯃꯖꯥꯏꯕꯨ ꯑꯍꯟꯁꯦ ꯅꯥꯟꯖꯦꯔꯕꯨꯅ ꯄꯨꯔꯛꯄ ꯑꯣꯖꯥꯁꯤꯡꯇꯪ ꯂꯣꯏꯖꯈꯤꯒꯦ ꯅꯠꯇꯦ ꯂꯥꯟꯖꯦꯜꯂꯤꯗꯤ ꯀꯩꯅꯣ ꯍꯣꯏꯅꯤ ꯖꯣꯔꯖꯤꯠ ꯃꯥꯔꯖꯤꯠ ꯍꯣꯏꯅꯤ ꯆꯧꯀꯤ ꯃꯖꯥꯏꯕꯨ ꯇ꯭ꯔꯤꯕꯨꯟꯖꯤꯠꯇꯨ ꯇ꯭ꯔꯤꯕꯨꯟꯖꯤꯠꯅ ꯄꯨꯔꯛꯄ ꯁꯅꯥ ꯆꯍꯤꯁꯨ ꯑꯥꯗꯩ ꯂꯥꯛꯑꯦ ꯁꯅꯥꯖꯦꯕꯨ ꯇ꯭ꯔꯤꯕꯨꯟꯖꯤꯠ ꯁꯅꯥ ꯆꯍꯤ ꯑꯍꯨꯝꯗꯤ ꯁꯤꯗ ꯄꯣꯛꯄꯅꯤꯅꯦ ꯃꯥꯗꯤ ꯀꯅꯥ ꯄꯣꯛ ꯇ꯭ꯔꯤꯕꯨꯟꯖꯤꯠꯅ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯥꯔꯖꯤꯠꯁꯤꯅ ꯎꯖꯥꯔꯣꯝꯗ ꯑꯗꯨꯗꯤ ꯅꯠꯇꯦꯅꯦ ꯃꯥꯅ ꯀꯩꯅꯣꯅ ꯇ꯭ꯔꯤꯚꯨꯟꯕꯨꯖꯤꯠꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯂꯣꯏꯅꯔꯛꯑꯣꯏꯕ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯤ ꯁꯅꯥ ꯆꯍꯤ ꯑꯍꯨꯝꯒꯤ ꯖꯤ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯣ ꯅꯠꯇꯦ ꯅꯠꯇꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯆꯧꯖꯤꯠ ꯃꯍꯥꯔꯥꯖꯁꯦ ꯃꯥꯒꯤ ꯃꯅꯥꯎꯄꯥ ꯑꯩꯈꯣꯏ ꯃꯥꯖꯤꯠ ꯅꯠꯇꯦ ꯁꯣꯝꯗꯅꯦ ꯇꯥꯟꯊꯣꯔꯛꯏꯗ ꯑꯋꯥꯒ ꯃꯇꯦꯡ ꯅꯠꯇꯦ ꯑꯋꯥꯅ ꯇꯥꯟꯊꯣꯛꯂꯛꯄ ꯅꯠꯇꯦꯅꯦ ꯂꯩꯕꯥꯛ ꯍꯟꯖꯤꯟꯅꯕ ꯂꯥꯛꯏꯕꯅꯤꯅꯦ ꯂꯩꯕꯥꯛ ꯍꯟꯖꯤꯟꯅꯕ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯁꯣꯝꯗ ꯖꯣꯔꯖꯤꯠ ꯃꯥꯔꯖꯤꯠ ꯒꯝꯚꯤꯔ ꯁꯤꯡꯍꯣ ꯑꯍꯨꯝꯅ ꯀꯁꯥꯔꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯦ ꯂꯩꯔꯝꯃꯦ ꯈꯔ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯒꯨꯝꯔꯥ ꯍꯥꯏꯗꯨꯗ ꯀꯂꯥꯟ ꯂꯣꯝꯗꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯣꯔꯖꯤꯠꯀꯤ ꯈꯨꯕꯝꯁꯦ ꯑꯁꯣꯝꯗ ꯀꯔꯤꯑꯕ ꯁꯣꯅꯥꯏꯔꯣꯝꯒꯤꯗꯣ ꯁꯣꯅꯥꯏꯃꯨꯛꯂꯣꯝꯒꯤꯗꯣ ꯗꯨꯡꯒꯨꯔꯤ ꯄꯥꯔꯗꯅꯦꯕ ꯃꯥꯔꯖꯤꯠꯅ ꯍꯩꯂꯥꯀꯥꯟꯗꯤꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯃꯣꯏ ꯀꯣꯟꯅ ꯃꯥꯔꯖꯤꯠꯀ ꯆꯧꯔꯖꯤꯠꯀꯤꯒꯁꯦ ꯏꯄꯨꯟ ꯄꯨꯟꯁꯤꯟꯕꯗꯧꯅ ꯇꯧꯔꯛꯑꯦꯕ ꯀꯩꯅꯣꯗ ꯁꯅꯥ ꯆꯍꯤ ꯑꯍꯨꯝꯁꯨ ꯁꯣꯝꯗ ꯂꯥꯛꯏ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡ ꯇ꯭ꯔꯤꯚꯨꯕꯣꯟꯖꯤꯠ ꯑꯗꯨ ꯍꯥꯏꯔꯤꯗꯣ ꯃꯥꯔꯖꯤꯠꯁꯦ ꯑꯩꯈꯣꯏ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯄꯩ ꯋꯥꯔꯤꯁꯤ ꯂꯩꯇꯕ ꯖꯥꯔꯤꯕꯣꯟꯗ ꯃꯥꯁꯦ ꯑꯇꯣꯞꯄ ꯎꯖꯥꯂꯝꯗꯣꯟꯗ ꯆꯠꯈ꯭ꯔꯕ ꯆꯧꯖꯤꯠꯀꯤ ꯃꯖꯥꯏꯃꯨ ꯀꯩꯅꯣꯁꯦ ꯇ꯭ꯔꯤꯕꯨꯟꯖꯤꯠ ꯑꯁꯤ ꯖꯥꯔꯤꯕꯣꯟ ꯀꯣꯟꯅꯀꯥꯏꯗ ꯂꯥꯛꯇꯅ ꯂꯩꯗ ꯅꯠꯇꯦ ꯂꯥꯛꯇꯕꯩ ꯋꯥꯗꯤ ꯂꯩꯔꯣꯏ ꯃꯥꯅ ꯍꯤꯁꯇꯣꯔꯤꯗ ꯃꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯌꯦꯟꯅꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯂꯤꯡꯉꯝꯃꯦ ꯍꯥꯏꯕꯁꯦ ꯂꯤꯡꯉꯝꯃꯦꯁꯤꯗ ꯃꯥꯔꯖꯤꯠꯀꯤ ꯃꯐꯝꯅꯦꯕ ꯍꯩꯂꯥꯀꯥꯟꯗꯤꯁꯦ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯇꯠꯈꯤꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯁꯣꯝꯗꯗꯤ ꯀꯩꯅꯣꯒꯤ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯂꯥꯁꯦ ꯏꯇꯤꯍꯥꯁꯇ ꯀꯅꯥꯒꯤ ꯃꯆꯥꯅꯣꯁꯦ ꯇ꯭ꯔꯤꯕꯨꯟꯖꯤꯠꯀꯤ ꯃꯆꯥ ꯆꯧꯖꯤꯠꯀꯤ ꯁꯅꯥ ꯀꯂꯥ ꯆꯧꯖꯤꯠꯅ ꯀꯩꯅꯣ ꯇꯤꯕꯣꯟꯖꯤꯠꯅ ꯚꯩꯒꯆꯟꯗ꯭ꯔ ꯄꯣꯛꯑꯦꯗꯅ ꯍꯣꯏ, ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯤ ꯆꯧꯖꯤꯠ ꯃꯥꯗꯤ ꯃꯣꯗꯨꯆꯟꯗ꯭ꯔ ꯂꯥꯄꯅꯦꯁꯟꯅꯤꯅ ꯆꯍꯤꯗ ꯈꯨꯟꯇꯥꯛꯇꯒꯤꯅ ꯄꯣꯛꯄꯅꯤ ꯑꯗꯩ ꯂꯥꯟꯖꯦꯟꯅꯕ ꯆꯪꯈ꯭ꯔꯒ ꯆꯧꯖꯤꯠ ꯃꯥꯖꯤꯁꯦ ꯄꯣꯛꯏꯃꯦꯕ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯅꯥ ꯀꯂꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯕꯗꯨꯒ ꯃꯄꯥꯗꯤ ꯃꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯝꯒꯤ ꯏꯇꯤꯍꯥꯁꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯇꯤꯍꯥꯁꯀꯥꯔꯁꯤꯡꯅ ꯏꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯉꯩꯒꯤ ꯀꯔꯤꯒꯤ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯕꯨ
ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤ ꯌꯥꯝ ꯊꯤꯖꯤꯟꯅꯤꯡꯉꯥꯏ ꯂꯩꯔꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ 이보진 마하라시나네. 노 아히 남다니 많이 오자 아이 아들, 삼나 아이고 우리 저기 말이 거기서 맞지구나 어흠지 아까 가살레 박들 내려마 마이 마홈지 레르미 레르미 아유 시 맞뚝다 거기서라고 브리티시 라미 라가 머니푸르 자나 라다 머니푸르다 아무래이다 저기 말그 뭐자신데 아셔름 레오라고 아 뒤보니 사나 저기 제 아이 그놈과 하자게 사나이베마 아이 그놈과 하자게 컴마가 낭나래. मणिपुर की गल नथी मरे ये न बनती आई की ले पुजी थोड़ी आई दी रिकॉर्डिंग थोड़ी दी अदो फमदी का याद गया अदो लाख फमजो हायरजो आई फमब याद्री बा आई वाम तंग दे हाइजा गया असेंग बा रेकॉर्ड ता अखोइना ताजरिबा जॉर्जित मार्जित गंभीर सिंगा अहुमना मफम अदु अदुदा तौदना तौरमी हाइबसिमा इतिहास की वारी कहीं मोइना दिंगथौना जो इधर मपासिदि नुंथांग अमा दिंगथौरगा अदगी भामोल सानम का आशीर्वाद पिगाई चंगागा मोइसिदि कसाले लाकपसिदि मी मसिंग जामबि मी चनी रोम चपदुना कुंथा मुक्तंग हिंगाय लाइदे मोइसिदि मनुंगसि मी जामने लिई हाइना माना पाउ पिरोगा लंदारगा हुजिकी तिबोजी महाराज हातो एदना अरे सना कलासिदि पिसक्तिने लेहौरेदना अरे अदु निंगथौबदुना मु कोना लेबसिगा थांगालना हाय कदे निंगथौगा महाराज कई मचा जोगना थमेने महाराज ना तौरिसिदि हाइना अमदुदि दु मयामै मचानिना दुम कैनो तौबा ओइ मसाय मथाइसे नुगाइतना सना कलासे आ नोइ कैनो चिंगी लंबिदो अदुगा चेलकपने आइ थांगाल अमुक थोकलेबा थांगाल कई मचा जो ओ कैनो तौरसी सिगी हाइनिंग मा हाइजरसनु हाइनिंग मा नते हाइनिंग मा हाइजरसनु कांग अखोइना थेंगनजबदना थांगालोजी चंद्रगति महाराज की मतमदा गी हौबो ओइना तौई अदु ओजरसनु नते अदु 1991 बाउ लेना चंद्रगति महाराज मतलब माजे अहन होबे चंद्रगति महाराज की जाम अहन होबे जा vai ahani adane ai kai no haja gya sanai be mo changai jangarang thengna budro natte o mau ne ba o mau kai no gi ro ning them cha mayung gi mau ro o mayam leiring da ai kai no ka haja gya ai kai no ka haja gya songkha abisojia ai mayam da su khangan jing ning ba wafam mo ka haja gya जहाँ सिलेज दा चौरजित न पालंबा अदु पालंबा अदा पालंबा दो हिस्टोरियन सिंग इतिहास इबसिंग मथौ ओजगरसनु असेंग बा वफम मयाम न मिराई बिब खंबी दब वफम मख आई हाजगे अखोगी संखा जारीबोन लेबाकी मितै लेबाकी लेबाक मपु ओरिबा संखा अखोगी बिश्वजित की ममांग दा अखोगी गंभीर सिंगना ब्रिटिश की मतेंग लौदना मणिपुर की निंथौ ओइखरे माना निंथौ ओइहिबगा कबो लेबाक्सी पिथोखरे को ब्रिटिश ना तौरगा संधि करी करे अदु याम कुप्थर मदुगी पैसा खरे पिएबा मदुगी पैसादुदगी चौरजित मार्जित थागी ओइना लुपा चामा पेंशन पिएबा ब्रिटिश ना अदुगी पैसादुदगी ब्रिटिश की पैसा नते को कबो वैली की ओइदा मणिपुर द पीबदो मणिपुर की निंथौ द पीबो पैसादुदगी लुपा चामा पी मसैदा चौरजित महाराज की याम नुसीबा माना चामा दु तुंगसिन जरेदना अदुगा नवदीप की ngasi अनुभव प्रभु की लेरिबा इंगोन से चौथोकन लेयबा भाईगचंद्र महाराज भाईगचंद्र नमैदिंगु अखोगी चिंथंग खोंब महाराज भाईगचंद्र को राष्ट्री भाईगचंद्र ना अनु प्रभु लिंखटपगी सिदि हिंगोन मचा पिसक अमा लौरगा हिंगलमबनेबा ngasi asuk chawba sidi चौरजित महाराज की पैसाना लेरम मसिदी रेकॉर्ड लेबा पोसक नेबा सी कनामता अखोई ngasi वा हौदोंनदे कनामता खंगलदे अदुना मसिगी अदुना अखोई ngasi अखोई नवदीप त लेरिबा अनुप्रभु की कंपाउंड कॉम्प्लेक्स से सेइदा अखोई महाराज चौरजित की छु मफम अमतंग नि मागी मूर्ति अमबु तविबा वरसु मागी निंगसिंग खुबम अमतंगदी थंब चुम्बरा हाइबसी आइना ख्वाई मफमदा संखा बिश्वजित अखोई जारीबोन मैतै लेबाकी अखोई लेबाक मपुगी ममांगदा आइना ख्वाई मफमदा आई थमजबनी मसी रेकॉर्ड लेबा पोसकनी अमा जहागी वारी अमा मदु आइसु खंगजदे मदु इतिहास की ओइबा वारीनीना हिस्टोरियन जिंगना थिजबो ओयरसन
ꯊꯤꯖꯔꯒ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯈꯪꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛꯀꯤ ꯑꯩ ꯍꯥꯏꯖꯔꯤꯁꯤꯗꯤ ꯔꯦꯀꯣꯔꯗꯀꯤ ꯑꯣꯏꯕ ꯋꯥꯅꯦꯕ ꯑꯗꯣ ꯁꯪꯒꯣꯜ ꯀꯣꯅꯨꯡ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯔꯣꯏꯒꯦ ꯌꯨꯝꯊꯣꯡꯁꯤ 95 ꯍꯥꯏꯁꯤ ꯆꯨꯝꯃꯕꯣ ꯅꯆꯥꯅꯨꯄꯥ ꯅꯁꯨ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯑꯣꯏꯅ ꯀꯣꯅꯨꯡ ꯂꯩꯀꯥꯏꯁꯦ ꯌꯨꯝꯅꯥꯛ 50ꯃꯨꯛꯇꯤ ꯁꯨꯔꯦ 50ꯃꯨꯛꯇꯤ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯀꯔꯤ ꯌꯨꯝꯅꯥꯛ ꯂꯩꯒꯦ ꯅꯤꯡꯊꯦꯝꯆꯥꯁꯤꯃ ꯂꯩꯔꯦ ꯑꯁꯤꯗ ꯁꯣꯝꯗꯒꯤ ꯈꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯣꯔꯥꯝ ꯂꯩꯔꯦ ꯇꯈꯦꯜꯂꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯦꯄ꯭ꯔꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯎꯕꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯩꯒꯨꯖꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯊꯣꯛꯄꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯪꯒꯣꯏꯖꯝ ꯂꯩꯔꯦ ꯁꯪꯒꯣꯏꯖꯝ ꯃꯇꯨꯡꯗ ꯁꯅꯩ ꯁꯥꯕꯝ ꯂꯩꯔꯦ ꯀꯔꯤ ꯁꯥꯕꯝ ꯁꯝꯖꯦꯠ ꯁꯥꯕꯝ ꯁꯝꯖꯦꯠ ꯁꯥꯕꯝ ꯁꯅꯩ ꯁꯥꯕꯝ ꯍꯥꯏ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ ꯆꯠꯄ ꯍꯦꯟꯅ ꯆꯠꯄꯤꯌꯨ ꯍꯥꯏꯃꯤ ꯁꯝꯖꯦꯠ ꯁꯥꯕꯝ ꯁꯅꯩ ꯁꯥꯕꯝ ꯍꯥꯏ ꯁꯝꯖꯦꯠ ꯁꯥꯕꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯡꯈꯩꯃꯦꯟꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯥꯒꯩꯁꯦ ꯁꯂꯥꯝ ꯄꯟ ꯁꯂꯥꯝ ꯑꯗꯒꯤ ꯆꯣꯡꯊꯥꯝꯁꯨ ꯂꯩꯔꯦ ꯆꯣꯡꯊꯥꯝ ꯏꯕꯨ ꯇꯣꯝꯕꯤ ꯁꯅꯩꯕ ꯃꯤꯡ ꯈꯪꯖꯗ꯭ꯔꯤ ꯑꯩ ꯃꯟꯖꯨ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯀꯧꯏ ꯀꯔꯤ ꯃꯟꯖꯨ ꯁꯅꯥ ꯃꯟꯖꯨ ꯁꯅꯥ ꯑꯗꯨ ꯏꯆꯦꯁꯤꯅ ꯂꯛꯈꯤ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯂꯛꯈꯤ ꯁꯅꯥ ꯆꯍꯤ ꯀꯩꯅꯣ ꯍꯥꯀꯨꯝ ꯂꯩꯈꯤꯗꯕꯅꯤ ꯖꯅꯋꯥꯔꯤ ꯇꯥꯔꯤꯛ 5ꯗ ꯑꯗꯒꯤ ꯑꯇꯥ ꯄꯥꯁꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨ ꯁꯤꯒꯤ ꯀꯣꯅꯨꯡ ꯀꯩꯅꯣꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤ ꯂꯧꯁꯥꯒꯗꯤ ꯂꯣꯏ ꯂꯩꯅꯕ꯭ꯔꯥ ꯂꯩꯇꯕ ꯑꯃꯅꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨ ꯃꯥꯒꯤ ꯉꯝꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯇꯧꯅꯔꯤ ꯅꯠꯇ꯭ꯔꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯀꯌꯥꯝ ꯌꯥꯎꯒꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯔꯀꯥꯔꯗꯕꯨꯗꯤ 15 ꯀꯨꯟꯂꯣꯝ ꯍꯥꯏꯗꯤ ꯄꯦꯟꯁꯤꯣꯅꯔ ꯄꯦꯟꯁꯤꯣꯅꯔ ꯑꯣꯖꯥ ꯑꯣꯏꯔꯒ ꯄꯦꯟꯁꯤꯣꯅꯔ ꯑꯣꯏꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯕꯗꯤ ꯑꯣꯖꯥꯗꯤ ꯂꯩꯇꯦ ꯑꯣꯖꯥ ꯂꯩꯇꯦ ꯑꯥꯔꯃꯤꯗ ꯂꯩꯌꯦꯕ ꯑꯥꯔꯃꯤꯗ ꯑꯇꯩ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕꯒꯗꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯑꯣꯐꯤꯁꯇ ꯀꯣꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯕ ꯂꯩ ꯑꯣꯐꯤꯁꯇ ꯁꯔꯀꯥꯔ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯂꯩ ꯕꯤꯀꯦꯜ ꯃꯆꯤꯟ ꯑꯅꯤ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯅꯗꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯃꯣꯏꯗꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯑꯃꯅ ꯇꯧꯕ ꯀꯩꯅꯣꯒꯤ ꯑꯣ PWDꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯅꯦ ꯑꯗꯨ ꯍꯤꯡꯒꯣꯜꯒꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅꯔꯤꯕ ꯃꯥꯜꯂꯦ ꯍꯤꯡꯒꯣꯜꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅꯔꯤ ꯂꯧꯐꯝꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅꯔꯤ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏꯁꯤꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯂꯝꯕꯤ ꯄꯔꯤꯡꯁꯤꯗꯅꯦꯕ ꯂꯩꯈ꯭ꯔꯤꯁꯦ ꯃꯩꯇꯩ ꯂꯩꯈ꯭ꯔꯤꯁꯦ ꯅꯣꯡꯆꯨꯞꯂꯣꯝꯗ ꯍꯥꯏꯗꯔꯦ ꯒꯣꯂꯤꯕꯥ ꯖꯥꯂꯥꯄꯨꯔ ꯍꯣꯏ ꯁꯣꯔꯥꯝꯒꯥꯏ ꯂꯩ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯔꯨꯛ ꯑꯩꯒꯤ ꯇꯥꯡꯀꯛ 35 ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯃꯣꯒ꯭ꯂꯥꯟ ꯆꯠꯄꯒꯤꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯆꯠꯆꯔꯒ ꯈꯂꯥꯁꯔꯥ ꯍꯥꯏꯅ ꯇꯥꯎꯟ ꯃꯆꯥ ꯑꯃ ꯂꯩ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯀꯩꯅꯣꯒ ꯕꯤꯁꯅꯨꯄꯤꯌꯥꯁꯤꯡꯁꯨ ꯄꯨꯟꯅ ꯇꯥꯃꯥꯅꯦ ꯀꯂꯥꯁꯔꯥꯗꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯆꯠꯆꯔꯒ ꯕꯥꯃꯣꯟ ꯑꯩꯒꯥ ꯄ꯭ꯔꯗꯤꯞ ꯍꯥꯏꯕ ꯑꯃꯒꯤ ꯍꯣꯇꯦꯜ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ ꯃꯗꯨꯗꯒꯤ ꯉꯥꯛ ꯄꯣꯊꯥꯔꯒ ꯑꯩꯈꯣꯏ ꯃꯣꯒ꯭ꯂꯥꯟ ꯆꯠꯈꯤꯕꯅꯤ ꯃꯗꯨꯅ ꯑꯗꯨ ꯍꯦꯛ ꯍꯧꯕꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯈꯪꯕꯤꯗꯕꯅꯤ ꯚꯥꯞ ꯑꯃ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯒꯦ ꯀꯂꯥꯁꯣꯔꯥꯒꯤ ꯑꯩꯒꯥ ꯄ꯭ꯔꯗꯤꯞꯀꯤ ꯍꯣꯇꯦꯜꯗꯨꯐꯥꯎ ꯆꯠꯆꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯖꯥꯔꯤꯕꯣꯟ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯈ꯭ꯋꯥꯏ ꯃꯐꯝꯗ ꯁꯛꯇꯥꯛꯆꯕꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯒꯦ ꯆꯥ ꯊꯛꯈꯤꯁꯤ ꯍꯥꯏꯔꯣ ꯆꯥ ꯂꯣꯟꯕꯤꯗꯣꯔꯤꯕꯁꯤꯕꯨ ꯅꯤꯡꯊꯦꯝꯆꯥ ꯅꯤꯡꯉꯣꯜꯂ ꯃꯧꯔꯣ ꯑꯩ ꯅꯤꯡꯊꯦꯝꯒꯤ ꯃꯧꯅꯤ ꯃꯧ ꯁꯤꯖ ꯁꯤꯖꯅꯦꯕ ꯀꯗꯣꯝ ꯅꯤꯡꯉꯣꯜꯅꯣ ꯑꯩꯁꯦ ꯑꯣꯏꯅꯥꯝ ꯅꯤꯉꯣꯜ ꯑꯣꯏꯅꯥꯝ ꯅꯤꯡꯉꯣꯜꯁꯤ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯩ ꯚꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯑꯣ ꯃꯤꯡꯗꯤ ꯃꯤꯡꯅ ꯇꯕꯣꯄꯤ ꯇꯕꯣꯄꯤ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯅꯈꯤꯕ ꯉꯛꯇꯅꯤ ꯎꯆꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯎꯅꯔꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯎꯅꯔꯤꯁꯦ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯒꯤ ꯈꯣꯡꯆꯠꯂꯝꯗ ꯒꯥꯔꯤꯒꯤ ꯈꯣꯡꯆꯠꯂꯝꯗ ꯉꯥꯏꯍꯥꯛ ꯑꯩꯒ ꯂꯣꯏꯅꯕ ꯃꯤ ꯑꯃ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯨꯕ ꯌꯥꯏ ꯃꯥꯒꯤ ꯁ꯭ꯇꯦꯁꯟ ꯂꯣꯏꯔꯒ ꯀꯨꯝꯅꯈꯤ ꯎꯄꯥꯜ ꯑꯃꯗ ꯎꯆꯦꯛ ꯑꯅꯤ ꯖꯇꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯀꯥꯏꯅꯈꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯆꯍꯤꯁꯨ ꯍꯧꯖꯤꯛ 70 ꯃꯅꯥꯛ ꯌꯧꯁꯜꯂꯦ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯅꯠꯇꯦꯅꯦ 70 ꯅꯦꯠꯂꯤꯃꯤꯅ 70 ꯃꯅꯥꯛ ꯌꯧꯁꯜꯂꯦ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯐꯝꯕꯥꯛꯁꯤꯗ ꯆꯍꯤ 100 ꯄꯨꯟꯁꯤꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯉꯁꯤꯒꯤ ꯃꯇꯝꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯖꯩ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯥꯂꯦꯝꯁꯦ ꯖꯥꯔꯤꯕꯣꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯍꯤ 50 ꯂꯩꯔꯒ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯃꯣꯡꯐꯝꯗ ꯂꯩꯔꯣꯟ ꯆꯟꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯗꯨꯗ ꯀꯧꯖꯦꯡ ꯍꯥꯔꯣ ꯃꯌꯥꯝ ꯑꯍꯤꯡꯗ ꯈꯣꯡꯍꯧꯒꯅꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯕꯥꯔꯅꯔꯠ ꯍꯥꯏꯔꯝꯃꯤ ꯂꯥꯏꯐ ꯏज ꯑꯦ ꯀꯃꯦꯗꯤ ꯇꯨ ꯗꯣꯁ ꯍꯨ ꯊꯤꯡ ꯕꯠ ꯑꯦ ꯇ꯭ꯔꯦꯖꯦꯗꯤ ꯇꯨ ꯗꯣꯁ ꯍꯨ ꯐꯤꯜ ꯄꯨꯟꯁꯤꯁꯤꯕꯨ
ꯌꯥꯝꯅ ꯀꯨꯞꯅ ꯃꯨꯟꯅ ꯈꯟꯖꯤꯜꯂꯒꯗꯤ ꯑꯋꯥꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯈꯔ ꯄꯥꯇꯛ ꯑꯣꯏꯅ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯗꯤ ꯏꯆꯦ ꯁꯅꯥꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯤ ꯑꯩꯅ ꯄꯤꯛꯏꯉꯩꯗꯒꯤ ꯌꯥꯝꯅ ꯏꯆꯦ ꯁꯅꯥꯁꯦ ꯃꯇꯝ ꯑꯃ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯃꯤ ꯏꯆꯦ ꯁꯅꯥ ꯂꯦꯡꯁꯤꯟꯕꯤꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯖꯥꯔꯤꯕꯣꯟꯒꯤ ꯂꯩꯄꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯅꯩꯈꯥꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯁꯅꯩꯈꯥ ꯕꯤꯀ꯭ꯔꯝꯖꯤꯠ ꯁꯅꯥ ꯂꯦꯡꯁꯤꯟꯕꯤꯔꯤ ꯑꯁꯣꯝꯗ ꯀꯩꯅꯣ ꯇꯕꯣꯄꯤ ꯀꯅꯥꯒꯤ ꯇꯥꯂꯣꯏꯅꯣ ꯆꯧꯈꯥ ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯕꯤꯀ꯭ꯔꯝꯒꯤ ꯇꯥꯂꯣꯏ ꯑꯁꯣꯝꯗ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯄꯨ ꯁꯅꯥꯏꯕꯦꯝ ꯉꯔꯥꯡ ꯂꯣꯏ ꯅꯍꯥꯟ ꯂꯣꯏ ꯎꯅꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯣꯖꯥꯅ ꯐꯣꯡꯂꯤꯕ ꯃꯁꯤꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏ 1994ꯗ ꯍꯥꯏꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯁꯇꯤ ꯈꯣꯡꯅꯥꯡ ꯍꯥꯏꯕꯁꯦ ꯌꯥꯎꯈꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯏꯕ ꯑꯥꯔꯇꯤꯀꯜ ꯑꯣꯏꯈꯤ ꯑꯗꯩ ꯈꯟꯈꯤ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯦ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯁꯦ ꯅꯣꯡꯃ ꯎꯅꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯒꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗꯗꯤ ꯎꯅꯩ ꯑꯗ ꯏꯪ ꯀꯨꯝꯖꯥ 2002ꯗ ꯑꯣꯖꯥꯁꯤ ꯁꯅꯥꯔꯩ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯄꯗꯒꯤ ꯎꯅꯔꯦ ꯑꯗꯣ ꯃꯗꯨꯗꯒꯤ ꯃꯊꯪ ꯑꯣꯖꯥꯁꯤ ꯑꯩꯒꯤꯗ ꯍꯥꯏꯗꯤ ꯏꯪ ꯀꯨꯝꯖꯥ 2009ꯗꯁꯨ ꯂꯦꯡꯕꯤꯔꯝꯃꯦ ꯑꯗꯨꯗꯒꯤ ꯂꯩꯈ꯭ꯔꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯅ ꯄꯨꯖꯔꯝꯕꯁꯦ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ 1988ꯗꯒꯤ 92 ꯐꯥꯎ ꯑꯩ ꯄꯨꯖꯔꯝꯃꯤ ꯑꯗꯣ ꯇꯣꯛꯈ꯭ꯔꯤꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯁꯨꯡꯎ ꯎꯗ꯭ꯔꯦ ꯇꯣꯛꯄꯟꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯁꯨ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯒ ꯑꯣꯏꯔꯝꯃꯤ ꯅꯣꯏ ꯍꯜꯂꯛꯀꯥꯟꯗꯒꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯗ ꯂꯝꯗꯝ ꯇꯥꯝꯅ ꯂꯥꯛꯏꯕ ꯍꯌꯦꯡꯗꯒꯤꯗꯤ ꯑꯣꯖꯥꯁꯦ ꯕꯣꯜ ꯇꯥꯕꯗ ꯈꯣꯡꯁꯥꯟꯈ꯭ꯔꯅꯤ ꯑꯣꯖꯥꯒꯤ ꯈꯣꯡꯆꯠꯂꯤ ꯑꯣꯖꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯃꯤꯇꯩꯅ ꯆꯣꯏꯖꯥꯏꯅ ꯇꯥꯈ꯭ꯔꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯃꯐꯝ ꯄꯨꯝꯅꯃꯛꯁꯤꯗ ꯆꯠꯂꯒ ꯑꯍꯟ ꯑꯣꯏꯔꯕ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯨꯝꯁꯤꯛ ꯑꯣꯏꯔꯕ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯅ ꯂꯦꯡꯊꯣꯛꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯖꯥꯔꯤꯕꯣꯟ ꯂꯩꯄꯥꯛꯀꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯄꯥꯛ ꯃꯄꯨ ꯑꯉꯝ ꯃꯊꯧꯁꯤꯡ ꯁꯤꯖꯦ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯖꯈꯤꯕ ꯖꯥꯔꯤꯕꯣꯟꯕꯨ ꯁꯩꯊꯥꯔꯒ ꯏꯖꯈꯤꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯂꯥꯏꯔꯤꯛꯁꯦ ꯑꯣꯖꯥꯗ ꯑꯝꯇ ꯄꯥꯖꯒꯦ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯌꯥꯔꯦ ꯄꯥꯔꯣꯁꯦ ꯑꯝꯇꯪ ꯃꯁꯦ 1940ꯗ ꯑꯟꯖꯟ ꯂꯨꯋꯥꯡ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯏꯖꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯣꯏꯅ ꯏꯇꯥꯎ ꯄꯥꯎꯂꯦꯟ ꯑꯣꯏꯅ ꯏꯁꯩ ꯑꯣꯏꯅ ꯁꯥꯡꯒꯅꯨ ꯍꯦ ꯖꯥꯔꯤꯕꯣꯟ ꯂꯝ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯀꯣ ꯍꯦ ꯏꯃꯥ ꯖꯥꯏꯔꯤ ꯉꯥꯛꯇ ꯍꯧꯔꯝꯕꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯜꯂꯝꯕꯤ ꯆꯤꯡꯈꯩ ꯃꯥꯏꯀꯩꯗ ꯊꯤꯡꯒꯣꯡꯈꯨꯟ ꯀꯧꯕ꯭ꯔꯨꯗꯅ ꯅꯥꯂꯨꯕꯥꯛ ꯑꯋꯥꯡꯗꯅ ꯒ꯭ꯋꯥꯂꯤꯄꯥꯔ ꯖꯂꯥꯝꯄꯨꯔ ꯈꯥ ꯃꯥꯏꯀꯩꯗ ꯂꯥꯂꯥ ꯆꯦꯡꯕꯤꯟ ꯅꯣꯡꯆꯨꯞꯇꯅ ꯂꯋꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯀꯣꯟꯕꯅꯤ ꯂꯩꯔꯤ ꯃꯌꯥꯏ ꯖꯥꯔꯤꯕꯣꯟꯗ ꯃꯤꯔꯤꯒꯨꯜ ꯊꯧꯅꯥ ꯈꯨꯟ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯂꯥꯏꯅꯤꯡꯉꯟ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯄꯣꯛꯐꯝ ꯁꯥꯠꯐꯝꯅꯤ ꯅꯨꯡꯁꯤꯗꯀꯣ ꯍꯦ ꯂꯝ ꯅꯨꯡꯁꯤ ꯄꯣꯛꯆꯒꯦ ꯃꯄꯣꯛ ꯀꯌꯥꯗꯁꯨ ꯂꯩꯈ꯭ꯔꯤ ꯃꯗꯥꯔꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯂꯩꯔꯤ ꯚꯦꯠꯂꯥ ꯁꯣꯔꯥꯡꯈꯨꯟ ꯂꯥꯏꯔꯦꯟ ꯈꯨꯟ ꯂꯩꯔꯤ ꯚꯥꯇꯤꯒ꯭ꯔꯥꯝ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯂꯩꯈ꯭ꯔꯤ ꯈꯦꯇ꯭ꯔꯤ ꯈꯨꯟ ꯈꯨꯝꯕꯣꯡ ꯈꯨꯟꯁꯨ ꯂꯩꯔꯤ ꯈꯨꯟꯗꯥ ꯑꯍꯥꯟꯕ ꯃꯣꯒ꯭ꯂꯥꯟꯁꯨ ꯃꯗꯣꯝ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯍꯧꯔꯤ ꯉꯁꯤꯁꯨ ꯇꯦꯔꯥ ꯄꯥꯝꯕꯤ ꯅꯤꯡꯈꯥꯏꯔꯕ ꯀꯇꯥꯈꯥꯜꯒꯤ ꯇꯣꯔꯕꯥꯟꯗ ꯇꯦꯛꯍꯟꯈ꯭ꯔꯁꯤꯔ ꯍꯤ ꯑꯊꯧꯕꯁꯤꯡ ꯃꯇꯝꯒꯤ ꯅꯣꯡꯂꯩꯅ ꯍꯨꯝꯗꯣꯛꯍꯟ ꯃꯨꯊꯠꯈ꯭ꯔꯁꯤꯔ ꯋꯥꯔꯤ ꯑꯗꯣ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯀꯣꯔꯣꯝꯕꯒꯤ ꯀꯂꯥꯄꯥꯔꯁꯨ ꯀꯞꯂꯤ ꯄꯤꯔꯣꯏꯅꯅ ꯑꯃꯨꯕ ꯂꯩꯆꯤꯜꯒꯤ ꯐꯤꯖꯪ ꯃꯔꯨꯝꯗ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯦ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯕꯁꯟꯇ ꯆꯥꯝꯃꯒꯤ ꯃꯇꯨꯡꯗꯁꯨ ꯂꯥꯛꯂꯣ ꯍꯦ ꯑꯊꯧꯕꯁꯤꯡ ꯃꯇꯝ ꯈꯣꯡꯂꯩꯒꯤ ꯈꯨꯗꯨꯡ ꯂꯤꯗꯨꯅ ꯂꯦꯡꯂꯁꯤ ꯑꯅꯧꯕ ꯂꯩ ꯄꯔꯦꯡ ꯂꯦꯡꯇꯠꯂꯨꯔꯕ ꯂꯤꯠꯂꯨꯁꯦ ꯈꯨꯝꯖꯤꯜꯂꯒ ꯄꯤꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯌꯥ ꯃꯈꯣꯏꯒꯤ ꯍꯌꯦꯡ ꯌꯥꯏꯐꯅꯕ ꯑꯟꯖꯟ ꯂꯨꯋꯥꯡ ꯑꯩꯅ ꯁꯀ꯭ꯔꯤꯞ ꯏꯖꯈꯤꯕꯅꯤ ꯃꯁꯤ ꯏꯁꯩ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯤꯛꯊꯕ ꯃꯌꯥꯝ ꯈꯨꯕꯥꯛ ꯑꯝꯇꯪ ꯐꯨꯕꯤꯕ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯒ ꯃꯃꯜ ꯂꯩꯇꯦ ꯃꯁꯤ ꯂꯨꯄꯥ 2ꯇꯅꯤ ꯃꯃꯥꯡꯉꯩꯗ ꯐꯣꯡꯈꯤꯕ ꯃꯦꯒꯥꯖꯤꯟꯁꯨ ꯑꯣꯖꯥ ꯑꯗꯨꯝ ꯀꯠꯆꯒꯦ ꯊꯦꯡꯛ ꯌꯨ ꯁꯤꯅꯤ ꯀꯔꯤ ꯃꯥꯏꯀꯩ ꯑꯍꯥꯟꯕ ꯂꯝꯕꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯣꯛꯈꯤꯕ ꯂꯝꯕꯤꯅꯤ ꯁꯤ ꯑꯁꯣꯝꯗ ꯃꯦꯟ ꯔꯣꯗ ꯄꯨꯊꯣꯛꯈꯤ ꯍꯣꯏ ꯁꯤꯅꯤ ꯄꯔꯤꯡꯁꯤ ꯀꯗꯥꯏꯋꯥꯏꯐꯥꯎ ꯇꯥꯔꯤꯅꯣ ꯃꯩꯇꯩ ꯒꯥꯔꯤ ꯎꯔꯤꯁꯤ ꯐꯥꯎꯕ ꯁꯤ ꯃꯦꯟ ꯔꯣꯗꯇ ꯑꯃꯨꯛ ꯁꯝꯃꯨꯗꯣꯏꯔꯥ
ꯃꯦꯟ ꯔꯣꯗꯇ ꯁꯦꯡꯅ ꯑꯉꯥꯡ ꯈꯔ ꯆꯠꯂꯤ ꯁꯣꯝꯗ ꯁꯤꯗ ꯊꯧꯗꯣꯛꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥꯅꯥ ꯂꯝꯕꯤꯅꯤ ꯑꯗꯣ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯌꯥꯔꯦ 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 ꯂꯩꯀꯥꯏꯗ ꯊꯣꯔꯛꯅ ꯑꯩꯈꯣꯏ ꯑꯣ ꯍꯥꯏꯔꯦ ꯑꯁꯤ ꯂꯝꯕꯤꯁꯤꯅ ꯑꯣꯖꯥ ꯍꯣꯏ ꯃꯅꯤꯄꯨꯔꯒ ꯀꯔꯤ ꯆꯠꯂꯤ ꯁꯤ ꯂꯝꯕꯤ ꯀꯣꯏꯅ ꯁꯤ ꯁꯨꯔꯥ ꯒꯥꯔ ꯃꯣꯔꯥꯗꯒꯤ ꯂꯥꯛꯄꯁꯤꯅ ꯃꯁꯤꯅꯅꯦ ꯍꯣꯏ ꯁꯤꯜꯆꯔ ꯇꯥꯔꯒ ꯂꯛꯈꯤꯄꯨꯔ ꯂꯣꯏ ꯆꯠꯂꯤ ꯃꯦꯟ ꯔꯣꯗꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯏꯅ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯗꯣ ꯀꯂꯥꯁꯣꯔꯥ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯕꯤꯁꯅꯨꯄꯤꯌꯥꯁꯨ ꯂꯩ ꯃꯥꯅꯦ ꯀꯂꯥꯁꯣꯔꯥꯗꯤ ꯂꯥꯟꯊꯣꯛꯑꯒ ꯂꯥꯞꯄ ꯀꯂꯥꯁꯣꯔꯥ ꯍꯥꯏꯅ ꯌꯧꯖꯔꯦꯀꯣ ꯑꯩꯈꯣই ꯁꯤꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯊꯣꯛꯄꯁꯤ ꯉꯁꯥꯏꯒꯤ ꯁꯤꯜꯆꯔ ꯇꯥꯔꯤꯕ ꯂꯝꯕꯤ ꯃꯦꯟ ꯔꯣꯗꯁꯤꯗ ꯑꯩꯈꯣই ꯁꯝꯅꯗꯣꯏꯅꯤ ꯀꯂꯥꯁꯣꯔꯥ ꯇꯥꯗꯣꯏꯔꯁꯦ ꯀꯂꯥꯁꯣꯔꯥ ꯇꯥꯗꯣꯔꯤꯃꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯅꯥꯛ ꯌꯦꯠꯀꯣ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩ ꯑꯣ ꯁꯤꯗꯤ ꯃꯦꯟ ꯔꯣꯗ ꯂꯩꯔꯦꯅꯦ ꯁꯤꯗ ꯃꯦꯟ ꯔꯣꯗ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯔꯤꯕ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯅꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕ ꯂꯤꯡꯂꯝꯕ ꯌꯥꯔꯤꯄꯣꯛ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯁ꯭ꯀꯨल ꯑꯃ ꯂꯩ ꯑꯣ ꯁꯤꯗ ꯃꯦꯟ ꯔꯣꯗ ꯇꯥꯔꯦ ꯃꯦꯟ ꯔꯣꯗ ꯇꯥꯔꯦ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯂꯩꯀꯥꯏꯗꯨꯗꯒꯤ ꯌꯥꯔꯤꯄꯣꯛ ꯀꯣꯅꯨꯡ ꯂꯩꯀꯥꯏꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯦꯔꯒ ꯀꯂꯥꯁꯣꯔꯥ ꯍꯥꯏꯗꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯨꯛ ꯂꯩ ꯂꯝꯃꯣꯡ ꯑꯗꯒꯤ ꯁꯤꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯁꯤꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯣꯒ꯭ꯂꯥꯟ ꯆꯠꯆꯕꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯈꯨꯇꯤ ꯑꯅꯤꯔꯣꯝꯒꯤ ꯍꯤꯡꯁꯥꯞꯇ ꯆꯪꯁꯤꯜꯂꯒ ꯄ꯭ꯔꯗꯤꯞ ꯍꯥꯏꯗꯅ ꯇꯈꯦꯜ ꯆꯪꯐꯝ ꯄ꯭ꯔꯗꯤꯞ ꯁꯔꯃꯒꯤ ꯍꯣꯇꯦꯜ ꯑꯃꯈꯛ ꯂꯩ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯀꯔꯤ ꯆꯪꯖꯔꯒ ꯆꯥ ꯅꯨꯡ ꯊꯛꯑꯒ ꯃꯗꯨꯗꯒꯤ ꯃꯣꯒ꯭ꯂꯥꯟꯒꯤ ꯈꯣꯡꯁꯥꯟꯖꯈꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯒ ꯄ꯭ꯔꯗꯤꯞꯀꯤ ꯀꯩꯅꯣꯗꯒꯤ ꯊꯣꯛꯆꯔꯛꯑꯦꯅ ꯃꯣꯒ꯭ꯂꯥꯟꯒꯤꯗ ꯍꯥꯏꯖꯔꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯄ꯭ꯔꯗꯤꯞꯀꯤ ꯍꯣꯇꯦꯜꯗꯣ ꯃꯥ ꯔꯦꯁꯇꯨꯔꯦꯟ ꯀꯧꯍꯧꯏ ꯑꯗꯨꯐꯥꯎ ꯆꯪꯖꯔꯒ ꯉꯁꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯥꯛꯆꯕꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯩ ꯁꯤꯅꯤ ꯀꯂꯥꯁꯣꯔꯥ ꯑꯁꯤ ꯑꯗꯨꯝ ꯁꯤꯗ ꯃꯔꯤ ꯐꯥꯡꯕ ꯂꯩꯔꯦ ꯑꯁꯣꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯒ꯭ꯋꯥꯂꯤ ꯄꯥꯔ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯊꯧꯅꯥ ꯀꯔꯤ ꯃꯩꯇꯩ ꯈꯨꯟ ꯁꯣꯝꯗ ꯂꯩꯈ꯭ꯔꯤꯁꯤ ꯀꯔꯤꯕ ꯀ꯭ꯋꯥꯔꯛ ꯂꯩꯀꯥꯏ ꯀꯔꯤ ꯀ꯭ꯋꯥꯔꯛ ꯂꯩꯀꯥꯏ ꯑꯗꯒꯤ ꯋꯥꯡꯈꯩ ꯂꯩꯀꯥꯏ ꯖꯂꯥꯟꯄꯨꯔ ꯒ꯭ꯋꯥꯂꯤꯄꯥꯔ ꯊꯤꯡꯒꯣꯡꯈꯨꯜꯁꯨ ꯍꯥꯏꯖꯤꯜꯂꯦꯗ ꯁꯣꯝꯗꯒꯤ ꯊꯤꯡꯒꯣꯡꯈꯨꯜꯅ ꯁꯣꯝꯗ ꯑꯣ ꯐꯔꯦ ꯑꯩꯒ ꯄ꯭ꯔꯗꯤꯞꯀꯤ ꯀꯩꯅꯣꯗ ꯆꯠꯆꯒꯦ ꯈꯤꯇꯪ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯀꯂꯥꯁꯣꯔꯥꯁꯤꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯛꯑꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯤꯗꯩꯁꯤꯗ ꯎꯔꯤꯕ ꯃꯥꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯑꯉꯧꯕꯁꯤ कलासोरागी पुलिस आउटपोस्टनी आइगा प्रदीप की कनो से अखोइना पंजब मोगलान चटपदा फंगजब पंजब आइगा प्रदीप की होटल दु सिदा लेरे मा रेस्टोरेंट ना अस काई नहानगी दुदी आई सोइदना मुथटखिदना बा अमु हलई मीना आइगा तकेन जगमम प्रदीप थौरानी जो थौरानी ना अखोइगी कनोगी नामपान मणिपुर नामपान चीनी आइगा प्रदीप नहान वारी का फजल साननी इशु नुपी नुक्सीबा मजु लेबनी थौरानी दु नामपान की मनोहर मयुम निंगोन को करी ममिंग आया नंदिता अदुनी तौरिसे आइगा की होटल सी सिदैसिदा याम नुक्सीजबा हाइतारे कालीसरा की अखोई मरी फांगबदगी मोगलान चटप लंबी दा अखोई नोंसु पांगना चंगजरे हेक होटल की मायोंगनाबदा अखोई कलासरा पुलिस आउटपोस्ट लेरे मैसैसिदा नहानजी मोगलान चटपजी हौजबनी अदुना करीनो आइना मयामना खनबीनी अदुना अखोई मैसैसिदा ngasiगी अयहाकना नहान तांग मरीदगी खोंगचत्ता मथंग मथंग चंगजरखिबा अखोई चेंगबिल अदगी लेहौपोपी बामो लेकाय ना चिंग चचरगा मथंग चंगजरखिबदु अमुक हन्ना ngasi तांग कुंतरुक फेब्रुवारी कुंतरुक 2025 युमजगैसा नुमित
ꯑꯩꯈꯣꯏꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯁꯨ ꯊꯣꯛ ꯃꯥꯟꯅꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯒ ꯉꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯎꯠꯆꯕꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯛꯇꯥꯛ ꯆꯠꯅꯕ ꯍꯣꯠꯅꯖꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯁꯨ ꯁꯤꯗꯩꯁꯤꯗ ꯄ꯭ꯂꯥꯎ ꯆꯥꯗꯣꯔꯤꯕ꯭ꯔꯣ ꯑꯩꯒꯥꯒꯤ ꯍꯣꯇꯦꯜꯗꯒꯤ ꯄ꯭ꯂꯥꯎ ꯑꯃ ꯆꯥꯔꯒ ꯃꯥ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯅ ꯊꯥꯏ ꯑꯩꯒꯥ ꯇꯈꯦꯜ ꯆꯪꯕ ꯄ꯭ꯔꯗꯤꯞ ꯁꯤ ꯍꯣꯇꯦꯜꯅꯤ ꯑꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯨꯗꯤ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯀꯅꯥꯝꯇꯕꯨ ꯂꯩꯔꯝꯗꯦ ꯃꯇꯝꯅ ꯑꯣꯏꯇꯥꯏ ꯑꯁꯤꯅꯤ ꯑꯗꯨꯒ ꯀꯔꯤ ꯕꯤꯁꯅꯨꯄꯤꯌꯥꯁꯤ ꯀꯔꯣꯝꯗ ꯂꯩꯔꯤꯅꯣ ꯑꯁꯣꯝ ꯃꯥꯏꯀꯩꯗ ꯕꯤꯁꯅꯨꯄꯤꯌꯥꯁꯨ ꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯅꯍꯥꯟ ꯑꯩꯅ ꯂꯥꯛꯄꯗꯨꯗ ꯕꯤꯁꯅꯨꯄꯤꯌꯥ ꯃꯃꯥ ꯃꯆꯥ ꯆꯠꯈꯤ ꯑꯩꯅ ꯑꯦꯁ ꯀꯥꯂꯦꯟꯗꯗꯤ ꯁꯥꯔꯝꯅꯤꯗ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯅꯣꯛꯑꯝꯃꯤ ꯆꯞ ꯃꯥꯟꯅꯩ ꯁꯛꯁꯨ ꯃꯗꯨꯃꯗꯤ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯟ ꯇꯥꯡ 24ꯗ ꯂꯧꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯁꯛꯇꯥꯛꯆꯕꯒꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯇꯥꯡ 23ꯁꯤꯗ ꯂꯥꯛꯆꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯁꯛꯇꯥꯛꯆꯕ ꯎꯠꯆꯅꯕ ꯍꯣꯠꯅꯖꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ